Làm chưa đâu. Hai ma'am. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤ ꯃꯨꯛꯕꯥꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯃꯇꯝꯁꯨ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ. ꯁꯤꯗ ꯉꯥ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ. ꯃꯀꯣꯛ ꯑꯃ ꯃꯃꯩ ꯑꯃ ꯂꯩꯔꯦ. ꯁꯤꯗ ꯃꯤꯃꯤ ꯁꯤꯡꯖꯨ ꯂꯩꯔꯦ. ꯃꯤꯃꯤꯒ ꯄꯦꯔꯨꯛꯀ ꯃꯦꯠꯄꯅꯤ. ꯑꯗꯨꯒ ꯁꯤꯗ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯉꯧꯕ ꯈꯔ ꯂꯩꯖꯔꯦ. ꯊꯕꯤ ꯂꯩꯔꯦ, ꯇꯤꯜꯍꯧ ꯂꯩꯔꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯦꯡꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯒꯦ. ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ. ꯈꯨꯠꯀꯗꯤ ꯍꯥꯝ ꯂꯥꯛꯑꯕꯅꯤꯀꯣ. ꯃꯌꯥꯝ ꯉꯁꯤ ꯅꯣꯡꯁꯨ ꯆꯨꯏꯌꯦꯕ. ꯅꯣꯡ ꯆꯨꯕꯁꯤꯒ ꯎꯇꯤꯁꯦ. ꯑꯩꯗꯤ ꯆꯀꯥ ꯈꯔ ꯄꯥꯝꯃꯦ. ꯆꯀꯥ ꯈꯔ ꯍꯥꯞꯄꯦ. ꯁꯤ ꯄꯨꯟꯅꯃꯛ ꯍꯩꯖꯤꯜꯂꯒꯦ. ꯀꯨꯏꯔꯦ ꯃꯨꯛꯕꯥꯡꯒ ꯇꯧꯗꯕ. ꯑꯗꯨ ꯃꯌꯥꯝ ꯍꯨꯛꯄ ꯍꯧꯔꯒꯦ. Hào vậy đó. Làm chưa đâu. Làm bữa ao đó. Dùng cho thiếu hào đó. Nào mày rất là ra một trận. Lại cho bro cho. Nào mày cho hết đấy. Được không ạ?
นั่นเจ้าเว้ยไม่แหละMày làm chọc chọc lên mày. Tay đi cái em lên rồi đấy. Ao đấy, cái nó. Mùng khi cái măng vậy nè. Ao đấy thôi. Ngà tính mà mang cái mây giật như tàu đấy. Sembilan bahasa cara ya. Là sẽ chắc. Là sẽ chắc mà. Apa ya? Ma'am, sabi sudah lah. Sabi sudah benar. Matangin next video dah. Mukbang nasi. Ma'am. Bye bye.